President's rule na lengak liva state asida popular government ama semnava MLA singna Korean masa paibadong na pioneer ngay chairakta BJP ki Northeast in charge Sambit Patra Numit Ninigi Khongchat ngasi Imphal la Thunglakhre. Sambit Patra ngasi ayuki pung 9 kunrom tabada Imphal International Airport Thunglakhi mahakpo BJP Manipur Pradesh ki Vice President ki Sarat yauna official singna taram okay. Makhatana airport agi helicopter na Churachandpur gi damak khongsan ki paugi likun singi matungina Churachandpur da leiringai kuki gi MLA khara yauna kuki gi CSO singi luchingba singa su unaduna state asida santi thamnana bayauna rajniti gi hiram kaya da khanaki hairi madugi matung Imphal gi damak numit yung matung Churachandpur thadoki makhatana ngasi nungthil Manipur Legislative Assembly gi speaker ga unaraba yai paumi singda chapsaba wafam phongdoklam drabasu Mamang the N Virena Chief Minister from Thadokiba Numita Imphal Laklamba Sambit Patrana Imphal Hotel Laiduna Lengak the Yauba Madi Lengak Pu Sogat Family Singa Unaduna Anoba Lengak Semnana Vatorang Tarong Kibani Adubo Lengak Semba Ngamdabagaloina President's Rule Tamjila Kibani Adumoinamak Handak the April Kun Mapanda MLA Kungamatoina Kudik Piba Chapma Navacherol Amamam Prime Minister Masung Home Minister the Pisinduna Miamna President's Rule Pamdre Popular government ama semjarage madugi tamak thabak paikhat piu haina takshin kiba matung numit mangani leiraga Sambit Patra Imphal ngasi thunglakibani makna Imphal la leiringai da MLA singa unaduna popular government ama semnana ba ngamjavi thakta thabak paikhalaba yai hairi amarom da speaker yauna MLA singna thoram kaya da saruk yawa lakpada paumi singda phongdoklambagi matung ina atenba matamgi madungda state asida lengak ama semlagani haina Fongdok nakiba laikibani panbayavadi MLA Kungamathoi anoba lengak ama semnanaba Prime Minister da ai bacherol pishin kiba aduda BJP gi MLA tarahumdoi NPP gi MLA ahum NPF gi MLA ahum amasung independent gi MLA anina khudik pibada yaukibani